Manipur Yaona Eastki Lalhoubasing 2029 Faobada Loisillagani official Maoist Laksinnaba Sijinnaba Khutlaising Eastta Pusinba Houkhre Laibak asidagi left wing extremism mapung phana muthanabagi pandam phanglaba matungda central government na Manipur Yaona awang nongpok lamdamda lalhoubagi irang namthanaba akhanaba thawrang lokhatlagani haina official singna phongdokhre left wing extremism na sohalaba maphamsingda mathau tawramba security personnel pumnamak Manipur Assam Arunachal Pradesh amadi Nagaland da thomjilakpaga loinana kumjali singani kunga mapan phawbada lalhoubagi irang pumnamak mapung phana laksinnaba honagani haide April kunga mapan da pangthokodoriba West Bengal gi anisuba tangkaki mikhal amasung July dagi August phawba pangthokodoriba Amarnath yatra loiraba matungda Central Armed Police Force CAPF ki personnel sing nauna mafam hongdo hongjin tawbaga loinana awang nongpoki mafam kaya marumda mathau tawhonaba thawrang tawre chahi asigi tangkhai salakpada CRPF ki Cobra Commando Battalion for Resolute Action na chingba Guerrilla Warfare ki training ningthina phanglaba unit sing awang nongpok lamdamda mathau tawhollagani Lalhouba namthanabagi matangda center na akhanaba midyang thamliba Manipurda mine protected vehicle sing thunglabaga loinana khudong thiningai oiba mafamsingda Sijinnaba Houkhre haina official singna phongdokpa laikhre awang nongpok lamdamda active oina mathau tawriba lalhoulup 13 ki manungda Manipur gi 9 Assam gi 3 Meghalaya gi 2 Tripura gi 2 Nagaland gi 1 yaure government data matungin haukiba chahi 10 gi matungda lalhoubaga mari leinaba Thogdok thokbagi sang hantharakle kumjali singani taraga marida lalhoubaga mari leinaba thogdok chanipan ga kun mari thokibaga loinana extremist lising manga ga chamapan kumthra ga mari phakhi masigi mathakta lalhouba chamaga marhuma thoi hatkibaga loinana chani ga taraga ni thoi sikhi kumjali singani kun ga mari dadi lalhoubaga mari leinaba thogdok chani ga marhudra ga mari khak thokhi hairiba chahi aduda extremist kunthra ga mathoi hatkibaga loinana chamnga ga humudra ga mathoi phakhi amasung misam kunthra sikhi haire Masak maming takthokningdaba officer amagi matungin awang nongpok lamdamda khwaidagi khudong thiningai oiri hain lawriba Manipurda ihanhanna security forcing deploy tawnaba thawrang lokhatli haire kumjali singani kunga mapan phawbagi manungda awang nongpoki lalhoulu pumnamak laksinnabagi matangda laingaki awang bathaki mifam ama pangthoktuna khana nainakhre pandam asi phangnabagi damak left wing extremism gi chaitheng phanglaba state singda sijinnaramba mine protected vehicle pumnamak athuba matamda awang nongpoki state singda pusilaklagane Light vehicle bulletproof kharadi Manipur gi Ukhrul district thungkhibaga loinana Sijinnaba Houkhre haire